desam as a student body aina suggestion toni kitang leiba karino hai tar ga dekho sum ujarak pada manipur da higher education sector se ahong mama na chaw na lakpadong uba urei ba ahong masidi karino hai kan dadi afaba ahong madi na taba hai tare matam amada ikhoi master torpasi aiju DM college da PG ahan batch da PG loirapani adu akhoi na PG class se yaurapasi high school da ikona like tamapudung ga cha manana khoi se matam dum class attend tawraga no ta class inta miss oidana ba khoi honor lakhi ba ado hojikti kamai tawge da manipur ga yamba college sing si class tawbagi satra gi attendance si yamna mapung phana ka bagi mami si uraktre even college ti to khrakanda higher secondary level ko private su government su satra se 11 class tamiba satra sing si maye gi di moi mai muba machin je mai muba matam ni moi da sengna moi gi academic career si fazana chakrakanda moi gi tungi punsi gi lambi si semna bagi stepping stone si class 10 amasung 12 si oibani na 12 si pass torpa matam da moi gi mayon si chakadori bani asigula ba mayon satra singi tungi punsi gi mayon chakadori ba mayon semgadori ba class 11 gi foundation oi ba 11 si dadi usik se class to da bagi mami se ko yamna sawno urak pa hai tare ma se sum ujaba adu ma se as a student body de samna sugumba sing si satra gi attendance kamai tori education college tang da class kamai tori ge sikitang miyeng chakhaning bagi apam baduma ai thamjage tasengna hujiki matam dadi akhoi gi technology si advancement yam lakpani na AI gi matam ni adu akhoi na mamangi handaki irang gi kanu sida irang matung da hai tare class 12 ki exam ga tharpa ka da aikuna kitang tabo phangi bhai tare yam nungai taba kana gumba khara la aga school sing sida unfemin season of thing ba yaroi ge hairam bagumba adagi se mobile pusal hange dawni exam nung da mobile pa hange dawni ga ne hairam bagi wari si myam akoi mayam tanar mane nung khanjai sugumba sing se masi mejeng changhaning seng na desam gi site as a student body desam da te tongan tongan ba leiba manipur leiba student body sing na su sigi si da punna hona minaraga sum basing thingba ma daka leiba maram di hujik si AI gi matam ni AI sidi every question akhoi ne hek hangba matam da AI sina chap chap madu gi reply si piraka dawni na mobile si pairaga AI gi kanu si sinna gi targadi akhoi na hayeng mahiroi sing du pass ti mark ti wang na pass to khibe ai ada makoi da knowledge yahu da ga akhoi khunai si tungi chauna mangjar kada leimina sugumba sing si khrmiyeng changbi ba duga even asam daga dinu makoi haukiba thengnare exam manung si internet service se exam matam si internet service ban tawrakanda ngasai gi mobile si sinna ba yadana ba internet si sinna ba yadana ba gi adumba mayama sinna gi ba sigumba si su akhoi si data su hauna ba gi kana to ba yabra adu mayam meeting changa khanna bi ba yabra habiduma ai masti ma suggestion thamjage